State Film Development Society na SINDUNA SN Changi Mapok Kumon Pallan Lakliba Tarik ni Panda Pangthoklagani Hairi. Sahi khara COVID amadi lana maram oiraga lepluraba matungda miyamda awaba kauhanbo aina Pallan numit asida SN Changi Film utuna Pallan tawbaga loinana khangatlaba miyoida SN Chan Award khusinagani Hairi. Aikoi si hanana hariba sahi khudingi 1 August katana lisang sina laklamaga Marakta aikoi si COVID amaram oiraga amadi lan amaram oiraga aikoi si amule pure adubo handak sidi kitang indare aduna aikoi mayam si lai crisis singna aikoi wakal kumbang na dana lai sa kitang da so aikoi kaya habitare film ama aikoi hojike essence san photopira mi ba project dogi long da sisu mutlaga aikoi function sida aikoi kitang Mayam si maka lambria bra haidre gengsi haidre kada jabani magi meeting thawse akogi ningsing maki ningsing akogi thawse magi bapong beni haiba ekona nakosari ba thawse masupo an haisi August 8 handaki 2025 irai sigi ahum taba matam sida akoina di baton dadi ani makhai di izare adubu suksoi soidana ahum dadi pantho ani haibagi wakhalon da akoina tokjabani haibu sida akoi yamdrabada essence an mixing thorunga mari lenana hek akoi yam kai kunajari ba alma akoina madugi to essence an mana haidana ba pijai masu ko lifetime estimate na subhaibi su yare haibu mana simasu akoi pijadani loina akoina legendary hype tare akoi ariba alaman sing mayam amasu akoina ikai khumba nimisido usadani